Imphal urkhul lambi de kuki ni ambush tawduna tangkhul nupi ama yauna ahum hatkre miyoi kaya marum na sokli Imphal yauna mafam kya de lairiba tangkhul sing mayum da halakna ba khanrakte Seminista yumnam khemsana tangkhul amasum kuki sing gi marakta ing tappa hanjana bagi pausel piba khongsat ama satluraba matung nong hek ngan baga kuki khulai paiba kangbu amana Imphal urkhul lambi NH 202 ambush tawraktuna tangkhul gi nupi ama yauna khunja ahum hatkre kaya amana sokli thawdu odu thokhraba tungda Imphal yauna state asigi tuan mafam sing de lairiba tangkhul sing magi khulda hek ngamba makai thunna yang halakna ba tangkhul lusing ba singna khankhri Koki khulai paibi singi ambusta laikhidraba tangkhul gi miyoi ani edudi urkhul district ki tasar village gi SW sinau sang sai nifu taruk apok gi ming SW ruisum hau amasum district asimaki kharasum village gi yaruingam basum sai nifu gani thoi apok gi ming thoimi basum kawi laikhidraba SW sinau sang naga regiment thabak taurami edu housing retreat tauraga leiba miyoi ni adubu nongmaina panmadigi laikanaba ngamdana laikhidraba nupi edugi mamingde hauju phawbi oina khangdri pafam adurigi phangba pauna hai se minister yumnam khemsan urkhul laklambada Imphal urkhul lambi asi security force na section na hayengdigi ngaklagani nakhoi satok disin tawbada karisu kiningai oideroi harambagi matung ina tuan ba car yauna gari kharada pareng sana thauraga Imphal digi urkhul da halakpani ngasi nungtil pung aniga mini kunthraga mangarum tarakpada makoina lita lanthoklaga TM Kasung gi marakta kuki theory sing apaba makal gi khulai sing sisinaduna singthaktagi tangkhul singna tonglakpa gari sing adu tamna arep akham laitana nomai kapsilakhibani thawdo aduda atai gari ayambagi body nomai maruna panki windshield glass sing kaikhi aduga gari anida tongwa miyoi anina nomai maruna panki paushna makhata na hai ambush tawramliba mafam aduda khamba tawdana thunna yangna lanthoraki Makoy di ambush thoklakle heba paw du makoy gi naknaba miyoi sing telephone tawduno khangalaki asokpa duna maram oiraga naga regiment personal oiram SW sinau sangdi car du makta sikhi aduga atoppa yaruingam basumdi mahaki thawai kannabagi tama urkhul district hospital tamna pukhalaki aduba hospital hek yawbaga mahakpu layeng liba doctor singda laikhidri haina lakthoraki thawdo odudagi khajik Niam tharuraba tangkhul amasum kuki singi hatna sunabagi thawdok thingwangamdaba phibam lairabi yana lairi masigi sumathakta nagagi frup singnasu kuki gi mathakta laman khumbagi thabak sa tharakadra haibagi akiba lairi panbayabadi ngarang chief minister yumnam khemsan urkhul district ki snakaithil thawai kuki village sarkar phungna sangduna mafam adura lairamba kuki amasum tangkhul gi miyamda puning phathana lainaba masum ingna tapna hanjin hanana ba wafam kaya marum phongdok lamba laiki adubo haujikti maki thawrang adu uttagi haibaga sap manarakli Census pangthokpa yaroi haibagi kholau tabidri Census tawbada sizinnagadaba polam sing Imphal gi post office ta pairaga leiramli state asidagi illegal immigrants sing khandoktrigai mamangna Census tawba yaroi haina miyamna lauringai sera sida Census ta sizinnagadaba polam kya campaign for just and fair delimitation JFD gi team aman Imphal gi post office ta leiramba thingnari yamlaba polam sing adu ngasi numijung matungda JFD ki convener Jitendra Ningombam lusingba timamana Imphal head post office ki godown da leirama thingnarakibani hairiba godown sida census pangthokda sizinnagadaba polam kya leiri heba akaknaba paw ma phangmadagi JFD gi team aduna yengsilubani godown du leiramliba polam singadu Imphal East amasum Imphal West district ta pangthokadaba census ki thabak thoram singda sizinnagadabani hairi ngasi gi yengsin khongset adugi matangna JFD gi convener Jitendra Ningombam na phongdokada state asida census tawbagi mangjaba amasum tongjabagi matangna miyam wakhal tahananaba JFD na tuan mafamda campaign pangthoklaga lakli haujig Manipur asauba issue kya mayongnaraga lairibani loinana lan gi asauba saithing phangduna miyam tangdu laitana hingba ngamdri masipunamak Manipur amadi lamdam asida khundariba yellow fruit sing nungsibiba ngamdraba illegal immigrants sing thoganmani makhoi khujul thorangna Manipur thugaina bhonabagi mathakta separate administration yawba tanba ngamlakli Maramaduna state asida census ki thabak thoram sing haudringi mamang illegal immigrants sing hana khandokpa haibisi tangai fataba mani hiram asida miyamna khulaw lorakpagi saliba tha sigi tang amadagi pangthokani haina thorang toramba census ki thabak thoram sing Manipur gi oinadi September thadagi haunaba matam lepki adubu August ki tang 13 tagi self enumeration hauna balengana thorang tauri Manipur gi luraba tanja sida lengana census pangthokani haina muklaga laidibasi tawbigano miyamna su kari khongthang pekhat kadagi haibisi
punna wakal tamina duna census pangthokpa yaure haina kholaw asi punna lawminasi Manipur miyamna census ki mayukta leiba nati supnatagi mitop sing hana khandok piyu haibani Manipur gi luraba tanja asida census ki sijinagadaba polam sing Imphal post office ki godown leiramba simak lebak thibani lenga ki khongthang asi GFD ni yaba ngamloi haina su Jetendra ningombamna makhata na phongtokhi National Highway 202 da apan ba piribising thingdrabadi akan ba action lokhatlagani UNC Naga singi represent tawduna apex body ama oiriba United Naga Council UNC gi nom yoeba consultative meeting Imphal da leiba tangkhul baptized church hall pangthoktuna haujuk Manipur state ki Naga sing khundariba khulsing thokliba conflict singi matangda kumna khanakhibaga loinana khulsing asida tangdu leitaba amadi santi purakna bagi matangna khananai na khiyari Cross door meeting on a pangtokiba UNC gi mipamadura Naga gi lusingba sing civil society organization sing gi representative sing church leaders sing mahairoi lusingba sing Naga paumi sing amasung Naga khunja sing saruk yaki mipamaduga mari lenana UNC gi president NG Lorhona paumi sing phongdokibada pangtokiba mipamadu yamna positive oiki amadi mipamaduda haujik lariba situation sing gi awareness miyam da piba ngamlagana ki Magna Makataradun Hai, Nagas in neutral when a laiduna lamdamas the Santi Emerson Punanung she san and Himinana Buhonadun Lakli, Ashibu Aswan Bani Haina Lana Handuna, Nagas in the Onsin Bam Horakli, Adobu Nagas in Makoi Ipai Puna Tamlamba Lamsing Aksana ba compromise Kaktoraki. Urkula Masum Kamzong District Kunjasingi Lifeline Haina Launariba National Highway 202 gi Bahadeva Masum Litan Gimaraktan Lady Lambi Sigi kilometer Ahumdagi Marifawuda Ayat Papidun Kunjasing the Khudong Sadabasing Mayuk Naduna Lady Vasida Gorbamena situation is in Lakshan Ba Namdravadi Makoi Gueva Tabak Toram Sing Lakotuna Kunjasing Ayat Palatana Satan Bahoraganaki UNC General Secretary Berio Satsang Namakata Fungdokibada Meetei-kuki any conflict Naga neutral when Laiduna Lakibani Adobo Housing Naga onsilaktuna situation asi Yamna Khudong Tinga Ori Nagas neutrally when the Lavigi want to see houses cookies in the Nagas onsilakli Vasida Nagasing tumin kaklay Hensu Magna Fongdoki April kunga mga fawba total shutdown lauthoki trong lawigi thawdok to pick liba angang ani yauna hat kiba madi mihat adugi yaning daba phongdok to na miyamgi ihok lakpada CRPM na kapthorok pano may maruna pan badagi Miyoi hungchu sikiba madi aso open kaya yawkiba thawdo adugi matang na satharakiba miyamgi khongjanga madi miyamgi demand lenga na tabidi haiduna pen daba phongdok to na ngasidagi na lakliba tang kunga mga fawba Manipur pumbada total shutdown lauthokli haina Sanamam ongbi may paktombi na miyamgi mohut sinduna ngasi lauthokri GSC na anawgo demand ani yaw na lengang tataliba si tang kunga mga phawgi manung da thabak tu onthoktrabadi makhata na hen akan makhongjang sangsilaga na henasu phongtokhi Sina kaithil da nauna attack torakli security force na handuna kapada lalhauba ama sokli hana dagi irang laibadagi tension wangna lainariba Sina kaithil khulda ngarang nauna attack sa tarakhibaga loina central force na handuna kapada koki military singnaba ama sokli haina mafam adudagi phangwa pawgi matung ina ngarang militant sing Sina kaithil khul tamna nongoi kapsilakpadagi nagal ani da nongoi kapnaki khuladugi manakta leiba mari super maha regiment ama sumsa maga kunthraga matu suba battalion BSF ki personal sina kutak to kut handuna lalauba sing adu takthok tuna makhatan irang thoktana bonaki nakal ani ki marakta akan bamongna nomai kapna mi ama aso open nangki have confirm doki marak athieng ba fob nomai kapna khibagi report laidi amasum makhatan nomai kabaktana ba thabak paikhat ki duga authority singna oiriba phiba madu mikup hom sing yengsingki marak sida Sina kaithil village authority ki maikedi ki mamang Naga masu kuki ani magna longter lambi da satok sin tawdana ba wapam adu haujiksu satnari bana mipum kudimona wapam singak na bakhangalakli Lambi ki accident da rongmai ki nahalu singba ani siri Tamenglong district ki Tauksem subdivision ki makhada leiba Ajuram Kulamasum Makru Turel ani ki marakta National Highway 137 da thokiba lambi ki accident amada rongmai Naga Youth Organization Manipur Tamenglong Luwangriam RNYOM TL ki official ani laikhidraba sing aduri RNYOM TL ki chairman Miyoshin Rayeng Panmai amasum vice chairman Joy Panmai kawi Lebak thiba thawdo du makoina gypsy ama tonglaga Assam tamna satpada gari adu lambi dagi nan tharaga yamna luba mapam amada tasin madagi thokibani makoiga punna satminaba atopa mi ahumsu aso opan nangki soklaba sing aduri Tamenglong khunjaw dagi Rajanglung amadi TP dining amasum Tamenglong bazar dagi RK Rioben kawi maraksida
Rongmai Naga Student Organization Manipur Laikhidrabasingi mafamda awaba phongdokli accident adu lambi asibu siamliba company na thabak suba lepkraba National Highway 137 gi Tamenglong Toksem Haplong Mahur lambi gi Ajuram amasung Makru Turel gi markta thokibani haina su organization asina pianaba phongdorakli maraksida Miyoi Reng Panmay amasung Zoi Panmay na laikhidabada Tribal Youth Council Manipur na su thamoy sukna nungaitaba phongdorakli Dukan Mai Sakri Haukiba ahing nungyay matung pung tarani thoy makhairom tabada Imphal East ki Lamlai Police Station ki manung sanba saumumda leiba Lakshmi Furniture Center da khangawdana mai salakpadagi lupa lakh nifu henbagi pot ama ata thokre hari press ta phangwa paunai mai sakpagi thaudo du da Furniture Center du leiba auto rickshaw ani amasum thangnana leiba motor part yonba dukan amasum mai na tumna sakhi en Navakumar Koba amagi Furniture Center asida leiba Sanba loiraba thong thonau atopa potlam sing yauna lupa lakh nifu rongi potsi ama ada thoki masigi mathakta motor parts yonba dukan adu gi lupa lakh nipa longi parts sing mai sak to ama ada thokre hari thaudo adu gi pau phangmadi gi Lamlai Police Station gi team amasu Manipur Fire Service gi kangbu laktuna mai du sandoraktuna makhatan ama ada tholamba yabadagi kanmangam hokhi hari MP gi accident da mari sire kunga taruk sokri Madhya Pradesh ki Shiopur district ta Tractor trolley ama mathak makha on madagi nupi mari sikhibaga loinan atopa miyoi kunga tarukna sokli haina police na phongdokri police officer lamana phongdokpagi matung na thaudo du nahan numidang pung nipan makhairom tabada Bijoypur police station ki manung sena leiba Khitrapal khunmanak thokibani mangnai kana thauduna lakhiba tractor trolley adu mathak makha on baduda nupi mari kutak sibaga loinan atopa miyoi kunga tarukna sokhi laikhidaraba singadu gi maming Saros Gurjar si kunthraga manga amasum Sunaina Gurjar sei kunga teret Sima Gurjar sei kunthraga manga amasum Gita Rao sei kunthraga manga ko hen phungtok laduna mangnai khi aso apan singadu mananak pa hospital singa pukatkibaga loinan hauzik makhoi kayam ki phibam luri board saruk ahum thokpagi ani phangdabadigi Lok Sabha na Constitution Samaga kunthraga mathusuba MMN Bill 2026 ayaba pikhitri center na delimitation bill withdraw tokri Lok Sabha na ngarang Union Government na Lok Sabha gi sit masing hengkat hananaba delimitation pangthoknaba mari women's reservation implement tawnaba puthorokhiba Constitution Samaga kunthraga mathoi suba MMN Bill 2026 reject tokri members tawnga kunga nipal leiba Lok Sabha da bill asigi bot lawnabada laingak pariba BJP gi maikedi gi member saniga maudraga nipana bill asigo yaba pikhi adugo opposition gi maikedi gi na bill gi mayokta members saniga kuntrana vote pikhi masina maram oiraga Constitution Amendment Bill ama pass tonabagi damak majority vote ahum thokpagi ani phangpham thokpadu yawba ngamdabadagi bill asi withdraw tawkibani sarkar gi maikedi gi pothorakliba bill asina kumjaing lisingani ga taraga mathoi gi mikok thibada yumpham oiraga state sing gi assembly seat amadi Lok Sabha seat masing hengat hananaba thorang tawkibani bill asina delimitation amadi nupi gi reservation tawnabagi panam su thamkibani sarkar gi maikedi gi bill asi pothorakpa matamda opposition gi maikedi yamna kan yetki opposition gi oina kumja english singani ga taraga mathoi gi mikok thibada yumpham oiraga delimitation tawba tarabadi state singi marak sauna mihut khena ba leirakani maru oina kha thangba saruk amadi awang nongpok state singda hana leiriba mihut ki sangdi hantharakani habisini opposition ki maikedi gi english ngani ga kunga tar ki census hojik sathuduna leiringe state asida hathuwa tuna nanghorroi matagumna delimitation bill puthorakli basi karigino habisini government ki constitution samaga kunthraga mathuisuba MMN Bill 2026 ki makhada hauji Lok Sabha gi sit sawnga nifuk humdoi leiriba sidigi sanipan gi yankhai da hengatnaba panam thamkibani hengat kadori sit singa si state singi maikedi gi sit sanipan ga taraga manga madi union territory gi maikedi gi sit kunthraga manga da hengatnaba panam thamlamani nakala moromda Constitution ki Article 334 Clause A amend toraga delimitation ki matung nupi mihut ki sang saru ohum thokpi gi ama reserve tawduna thamnaba panam thamlamani anawa bill asina schedule caste amadi schedule tribe ki reservation thamliba si makha sangthana satna khikadra satna roidra haibadusu lepthok kadoribani Constitution ki bill na amend tawba matamda members gi maraktagi saru ohum thokpi gi anina ayaba piraga bill pass tawba haina thorang toramani
Nakal amaromda House the bill asibu move tawkiba Union Minister Kiran Rijujuna Sarkar gi bill maithiba nangkiba dugi matangda nungaitaba fongdokladuna nupi gi quota bill pass tawba ngamdabasi nupi gi damak khudong chab ama phangadabadu manghanjarabani haki masigi mamangna Prime Minister Narendra Modi amadi Home Minister Amit Shah ani na karigumba opposition kangpuna bill asi pass tawhandaba tarabadi laiba asigi nupi khudimangna makhoibu yengsilakani haina saksinwa pikibani adumoina opposition ki maikaidigi sarkarna electoral map naun amuk yekthokna bu hotnai haina maral sirakibani Minister Kiran Rijiju gi maikaidigi bill pass tawba ngamkhidaba si leibak thiba amani hairaduna union territory amadi delimitation gi bill ani su maithiba sidi yawre adubu sarkar gi maikaidigi makhatan issue si loisinna ba leptana hona khigani haiki Congress की लुसिंगबा मद opposition bench तफमली पर राहुल गांधी ना constitution दा attack से थरकपा अमा एकोइना माइथीबा पिहौरे की कांग्रेस लुसिंग भी प्रियंका गांधी की माइकेदिगी constitution amendment bill माइथीबा पिबंगम की बसी opposition कांगबु की ओइना अचौबा माइपाकपा मनी मांगना मखा तारादुना मसिन नुपी की रिजर्वेशन हाइना लाउजरबसु असिंगबदी नुपी की मरी लेनबा बिल नति opposition कैदनुंगदा constitution amend तौदुना delimitation तौबगा नुपी की रिजर्वेशन का मरी लेनहनबा होनबा याबा ngam raidi